ngasi ayuk phongkiba tungan Manipuri siphongsingdagi maroibi ipausing mayamna thamjagi ahanbada huyelan pawdagi lokhacharaga Chahi 3gi Nupimacha ama Chahi 15gi Nupimacha mana ikai khumnaba manghanbikhre senaba Nupimacha police na lokhakhre JAC semkhre khuldagi tandokre Nupimacha dagi yum mai thaba horamle lamdam asida nupi amadi angang da sathaba pamdaba thaudok-sing thingnaba lainga amadi CSO kayana akanma thabak-sing lokhatlingagi serakta tabada yamna nungaitaba thaudu amada masagi sai ohum rom tamak ngairibi Nupimacha ama yumthangnana leiba Chahi 15 rom suraba mabung-sing thokpa Nupimacha mana mi leitabagi khudongchaba lauraga nupi oibigi ikai khumnaba manghankhrai thaudu asi Kaksing district ki manungsanba Waikhong police station konba mafam amada thokibani ngarang numidang wairam pung 5 rom tarakpada victim asiki mabung sing thokpa chawba asengba maming nate na victim Nupimacha sibo maki mayumda pushilaba matung ikai khumnaba mangankibani thaudo si victim gi apokpi mamana hana khanglakibani hari victim gi imung manunggi miyoi singdagi phangba pawgi matung in nungthil pung 5 rom tarakpada victim gi apokpina angang Nupimacha do irujanaba thirakpada 21 oiriba miyoi asina maki mayumda angang adubu pusinduna sangkibu hokhi adubu thaudo si thokani haibigi thajabadi laikhide tholo mande haiduna victim gi mamana imungna sangsilluba matamda laibak thiba thaudo si thokpa hakthengna thengnakhibani haidi thaudo asiga mari leinana victim gi mabokna mari leinaba Waikhong police station da 21 ki mayokta case ma register tawkhre haidi thaudo asiga mari leinana joint action committee ma semkhre committee asi semlaba matung tungan warep khra lokre warep sing adu gi manungna thokliba thaudo asiga mari leinaba makhata ba thabak thoram sing JAC na puba madi thaudo asida senariba miyoigi imung manung khungang asida lehendaba amasum tha asigi 19 phawbagi manungda khungang asi thadoktuna satrabadi makha tarak miyamna horakpi hauda JAC na thaudang laudaba haibisini amaramda thaudo si thokpagi pawhek phangbaga khoisaunaraba miyoi singna 21 ki yumgi saru khara mai thakre amadi senariba 21 singa do police na lokhatkre haidenesu pawsna makha tana phongdorakli Makasa tarak po na to papawamana government policy singi matang da employee sing na social media madi press da wangang matingkre Meghalaya government state sigi wena laidiba government employee sing na government na paikhalak policy madi scheme singi matang da social media da criticize da madi press da thok tu no wangang bra thingma thamkre haina official web report amana haidi official report asigi matungina hokiba irai numita Meghalaya government na notice ama government employees in the issue tokre government employees in the state asigi oina paikhalakliba policy ama scheme singi matana social media da criticize tawbagi satnabi ama lakli masina maram oiraga government ki policy program kya da sauna akaiba piri masi state asigi sokot khongthang da thinta hananaba asobu maram oiri maduna maram oiraga Tangai Padana Athingba si thamkibani Athingba thambigi order sina Commissioner and Secretary of Personnel and Administrative Reforms Close M R Lingdona thokibani hari order sigi matungina government employees singi asiguma thawong asina kariguma matamda state government amadi central government ani ki marakta nungai hanadaba maram amasu heli masina maram oiraga state amadi central government ani gi marida akaiba laknaba asobu maram amasu heli asiguma pamdaba thaudok sing asi thoktana ba athingba si munna khannaraba matungda thamkhibani hairi amaramda government na employees singi mathakta social media ga mari leinana athingba khara thamkiba du lanai mi ai khara akan mamong yaning daba phongdok narakhiba ga loinana government ki thawong asi makoi gi asoi ba kupsinana ba khona bani haina search tarokli social media da masagi aningba pama phongdok phaibasi khudingmaki right ni phongdok libu wafam aduna khunai da akaiba pidrabadi akaiba leiti haina su phongdok narakli haina su pawsna su palakli atopa pawmana NSN IM amasum center na naga political issue athubra loisilaba yana lei matam kyagi mamangdagi sai na duna laklaba naga political issue sigi woroisin ama center amati NSN IM ani ki marakta wari sanaduna athubu matamna woroisin purakna ba Nagaland gi minister Nepi Riona taksin kibaga loinana athubu matamda woroisin puraklaba yabigi oithokpa leire haina phongdorakli iram masiga mari leinana minister Nepi Riona makhatana phongdokibada NDPP na lusibu government asina center naga political issue gi woroisin athubu matamda purakna ba kiara khana taksin ba lekre
amadi mathang chaigi anganba sarukta pangthokadoribe state assembly election gi mangoinana waroisin purakna ba amu hana taksinkhre naga political issue ga mari leinana cm kiba core committee nasu handakta new delhi da union home minister amit shah ga unaduna naga political issue gi matangda wari sanakhiba leire wari sanakhiba aduda assam gi chief minister himanta biswa sharma saruk yaki hari mana makhatana phongdokhibada NSCN amasum central government ki interlocutor AK Mishra nasu hiramasi matang athupa matamda wari sanaduna warishin purakna bohonagadabani hana leramba interlocutor RN Raviga NSCN IM ani ki marakta lainaramba mari ka hen aphaba oikhidrabasu AK Mishra gadi aphaba mari leiri maramaduna matam sangna naga miyamna pamliba naga political issue ki warishin athupa matamda purakani haibigi thajaba laisu hairi Makasa tarak pun sanalai ba poksi dige to pumarui ba pokra miam na thamsake ningtam lan phamna thawai kat kraba thawusingi maphamna miam na ikai khumna bot khre mapangal kan ba state ohena na ba masie tabgi wakhalon na thabak tawrisi chief minister haujik thengnari bu wathok sing ningthi na losil haudrabadi hena warakani laganesen kumza english singa magasani pan maudra ga mathoida british ki lanmi singa sona kiba lan phamna manipur gi ningtam ba bu ngak na ba asobo thaudang lawramba Hawaii ponta pi khrabi state asigi athawusigi mafamda lamdamsigi lusing kya yauna miyamna haikat lekat tamduna kai khuna bot khre ayuk pung nipan tabadagi moirangkhom hisam yaisam party leba bir tikendra jit ki mongpham manipur gi chief minister nongthongbom beren speaker thoksum saitrabata minister sing opposition gi leader okram ibobi yauna state asigi mla singa loinana lenga ki civil amadi police ki makok thong officer kyana sarok yadon haikat lekat tamki loinana manipur rifles ki contingents amana generals salute piduna numai round ohum kaptuna ikai khuna botki tungna imphal gi palace compound leba thangal temple complex lusing busing asina haikat lekatamki mafam adudasu manipur rifles ki contingents amana generals salute pibaga loinana numai round ohum la kaptuna ikai khuna botki ayuki thoram sing loiraba tungda nungthil pung ahum khairam tabadigi kangla western gate manipur gi governor lagane sanamadi chief minister yauna lenga ki official sing yaraklaga kangla utradasu ikai khumna utpegi thoram pangthoki tungda khongna kangla dagi tholaktuna bir tikendra jit pak phawba laktuna mafam adura leiriba sahid minar haikat lekatamki mafam adudasu manipur rifles ki contingents amana general salute piraduna nongmai round ohumla kaptuna ikai khumna botki loinana kumza english singa magasani pan maudraga mathoigi landa loi thakraba thobusingi memorial stone su highlight kakhi namira sig mari lainana manipur gi governor laganation hai manipur saikya gi thaudo wathok kayatana thanduna lakli lairiba problem singasi matau kram loisin ma yagadagi haibigi lambi thiraga loisin haudrabadi hena awaba mayu narakani masina state asigi soka thoranda akaiba kyasu ohelaka doribani maram aduna miyamna state asibu apabu maikeda purakna bohona bada punna thaudang lominaduna thabak tawbu mathautai kumza english singa magasani pan maudraga mathoigi numit asida lamdam sigi thauna pharaba thawbusingna british ki mayukta lanthengna duna thauna phana thawai katkibasing adubu ningsinghali Manipuri lanmi singna maithirabasu matamaduda utkiba thauna lingjel adudi yamna singthani haini makhoigi thawai sing adudagi marai bakna hena lumba lauduna lanthengnarami miyoi kyana lan aduda leikidaba yawki amadi maharaj kulasandra yawna miyoi kyamana loi thaki nominaduda yuvraj tikendrajit amadi thangal general su fangsi tawduna hatkibani loinana matamadugi thauna faraba lamdam sigi miyoi kyamas british na hatki Manipur picture abasu furukamluk suna khundaba lamdam amani lamdam asida thokliba thaudo wathok sing si kana amatagi thawin sin yaudana loisin gadabani kariguma furu masiel gi marakta nungaina daba sing tholaklabadi hajaraba state asigi masak manghangani haujiti communals tension sing lainabagi chang asisu yamna hantarakle law and order gi phibam su fogalakpa ngamle haina phongdoki se minister nongthongbam berena hai mapangal kanmu manipur am ohenana ba honabada Masya tabigi wakhalon thadoknaduna punna thabak tawminasi British na lamdam sibu khudum chanchinana thawrang oina ningthaugi imungda insilaga oikiba awaba singaduna para oiraga aikhoi masilgi marakta nungsinadana ba thabak tawroidabani furup khudimak apikpa asoba khaidana nungsi chanana leminasi aikhoi masil nungsinadravadi yeknaba singna khudong chaba lawrakani numit taba leitraba British ki mayokta lamdam sigi thawna faraba thawbusingna
maithirani khanglabus leibak sigi ningtambabu ngaknabu honanamki loinana British ka sonakhiba lanfam madu yawkhiba athauba kayadi ngasigi mirulna khangbu wali matamadu pukhamba kazawbana singba miyoi kyana utkhiba thauna singadu yamna singthani oi lamdam asigi ipai pu singna maithirani khanglaba phawa madi maithiraba phawa da yeknabagi mafamda nonjakhide sabsaba thauna lingjena du utuna leba sibu ngaklami Maharaj Kula Chandrabu jailgi thadoklagi edubu Queen Elizabeth lale madi British ki mayokta lan amu hana tauraroi habu wafam yawba sirol ama khuyek piyu habadi yakide ma kumba miyo amagi thauna lingjeladu tamjani hoi ning tamba phangdribu phawu Manipur haloi habigi wakhalda Vrindavan Maharaj asigi punsi longki state asigi miyamna aigi haibu wakhal thabak tabu sumroi apunba Manipur amadi apunba India haibu wakhalon thabak tawminagadabani kangluk ki oiba wakhalon sing semgalaga thabak tawribu sing asidagi lamna leisi aikhoi khudimak manaba mi amada thabak tawduna chakhatpa state ama ohenana bohonasi haikhen su pausna phungdorakli makha satarak poina to papawmana laingakna ngak sienba lefamlen humfuga humduigi manungda Brookshobi yaudre state archaeology dadi Brookshobi gi record lairamdre maibam kennedy ningsingba thoktraba matamdagi hauna Manipur aruba laifamlen ni haina launa duna lakhiba ibudau pakhangwa Brookshobi laifamlen si laingakna ngak sienduna thambam laifamlen amasum puari gi sagon naraglaba ngak sienduna thamba mafam singda yaudre state ki archaeology department su Brookshobi gi record phawba ningthina lairamdre lamdam asigi puari ga sagonaba marueba mafam singamadi laifamlen sing Manipur ancient sites and historical monuments and archaeological site and remains Act 1976 ki makhar Manipur States Archives na ngak sienba ki thabak pekhali adubu Impal East District ki Thungju AC ki manung sanba Lairen Pathigi khara sanglaga leiba khwaidagi lupa laifam singi manungda ama oiriba matam supada Kongol Hawgotpa Brookshobi laifamlendi ngasi phawba lengakna ngak sienbagi mami tadri Manipur Ancient and Historical Monuments and Archaeological Site and Remains Act 1976 asi Manipur lengakna lamdam siga ariba puari ga sagonaba historical monuments sing amasum archaeological sites sing ningthina ngak sienna bagidama semkiba ek amani Egasigi makhar lengana ngak sienba yaba mapamadu puariga sagonabagi khudam sangdam laiba archaeological site ama oibigi magun sienba amasum sahi humdraga mangadagi tadana leraklaba oigadabani adobu ibudau Brookshobi pakhangba lefamlen asidi sahi sakyagi mamangdagi miyamna siengleba lefamlen ama oina khangnaduna laklabasu ngasi phawba lengana ngak sienbagi thabak paikhatpidri Iramasi matang na Manipur State Archaeology gi masin chatpa miyoyamana phongdorapagi matungina Manipur puari ga sagonaba ariba mafam natraga laifamlen humfugo humdoi Manipur Essentials and Historical Monument and Archaeological Site and Remains Act 1976 ki makhada ngak senduna thamli State asigi tungan ba district sing de lairiba laifamlen amadi mafam sing asigi manungda ibudo Brookshobi laifamlen yaudri Egasigi makhar kariguma mapamama sayi humdraga mga suraba puariga sagona puirabadi lengakna ngak senduna thambe adubo haujuk phawbi oina Brookshobi laifamlen asida state archaeology da record laitri haiki amaramda ibudo pakhangba Brookshobi laifamlen gi matangna ningthina khangbada natana ibudo Brookshobi pakhangba thausil Lupki su Vice President oiramba okram mudumangol na hai laifamlen asi 33 suba sahi sada lamdam asigi ningthau maidingu sarai rongbagi matamdagi sagonaduna laklaba luraba laifamlen amani matam amada laifamlen asida ningthau amasu maki imung manunggi aronba ira thauni tawba natana lanai miyoi amata laifamlen asida sangduna ira thauni tawba thinglami adubu ngasidi mafam kyadagi miyoi singna mafam aduna laktuna ira thauni tawnari Maramaduna siengleba laifamlen asi ningthina semga sagatuna ngak selabadi masing yamlaba lamdamasigi miyamna ira thawni tawjabada natana lamkoiba kayasu lakani habigi thachaplai kumja English singani taradagina taraga matoi adu waida matamadugi mari lenaba MLA na Manipur lenga ki tourism department gi makhada work program da haptuna laifamlen asi fencing khaba laikol sema mari gari gi parking na singba samlame hauji sumiyam gi mihur oina laidiba mihur asina su laifamlen manung asida laising ama sabigani haina foundation phawbo lusilamlaga lekre laifamlen asibu sienana ba laidiba thauxillo asina su laifamlen asi ningthina semga sagatuna ngak senba pami
ACACꯒꯤ ꯃꯤꯍꯨꯠꯅꯁꯨ ꯁꯦꯝꯒꯠꯀꯅꯤ ꯍꯥꯏꯕꯅꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯁꯦꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯁꯨ ꯈꯟꯅꯔꯤ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯅꯁꯨ ꯃꯐꯝ ꯑꯁꯤꯕꯨ ꯍꯤꯁꯇꯣꯔꯤꯀꯦꯜ ꯃꯣꯅꯨꯃꯦꯟꯠꯁ ꯅꯠꯇ꯭ꯔꯒꯅ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯀꯦꯜ ꯁꯥꯏꯠ ꯑꯣꯏꯅ ꯁꯛꯈꯪꯕꯤꯗꯨꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯅꯤꯡꯊꯤꯅ ꯉꯥꯛꯁꯦꯟꯍꯟꯅꯤꯡꯉꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯂꯩꯐꯝꯂꯦꯟ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯁꯛ ꯅꯤꯡꯊꯤꯅ ꯈꯪꯗ꯭ꯔꯒꯁꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯥꯋꯔ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯝꯄꯅꯤ ꯂꯤꯃꯤꯇꯦꯗꯀꯤ ꯃꯈꯥꯗ ꯍꯥꯏ ꯃꯥꯁ ꯑꯃ ꯈꯤꯟꯗꯨꯅ ꯃꯐꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯤꯡꯊꯤꯅ ꯉꯜꯍꯜꯂꯦ ꯂꯩꯐꯝꯂꯦꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯁꯨꯡ ꯏꯁꯤꯡꯗ ꯃꯇꯝ ꯆꯨꯞꯄꯗ ꯀꯣꯡꯒꯣꯜ ꯊꯥꯕ ꯄ꯭ꯔꯨꯛ ꯄ꯭ꯔꯨꯛ ꯁꯧꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯝ ꯀꯣꯏꯕ ꯀꯌꯥꯒꯤꯗꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯐꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯑꯁꯨꯝꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯥꯔꯨꯔꯦ All Tribals Student Unions Manipur Asumgi Finance Secretary Kakai Singsit ngarang numitang pung 11:30 tabada Impal West Police na modbungda leiba masagi mayumdagi fogatluraba matunga sinungthil thadokre Singsina social media da kangluk furuki marakta nungainerwida buwapong khara fongdoki haibagi maral fajinkibani adu press na phamu pawgi matungina ma khanadagi mangdonuna interim bail lauduna leiramba maramna court puthoktana thadokibani haidi handak asumna changsinkiba ADC gi bill gi khongjangna makna media da wafam kya marum fongdokiba laikibani haina sapali atopa pawamadana accident ama sire Impal Police Station kon basing mayrong khongnang ani karaki traffic point manakta tha asigi 12 gi numidang warang pung 3 rom taba matamda cycle thoba miyema auto rickshaw na thomada thina sokpadigi lekatnaba ngamdana laikidre press na phangma pawra thawdu odu laikidraba miyedugi maming thawnawjum inawbi sa yangkhai gi mari kawi khurai lari gengbam laikai digini ma hawkiba sukol sinamiki numidang warang pung 3 rom taba matamda cycle thawraga satlingaida mantri pukhi tamna lak passenger pu auto rickshaw registration number MN06SF0045 aduna thomada thina sokpadigi ras ministry da pukhatlaga laikatnaba ngamdana ngarang nungthil pung amarom taba matamda laikidabani hairi Makasa tharakpoina atopa pawmana Salman Rushdie New York the stage mathaka thangna thingkhre The Satanic Verses ikiba matung sai kya Islamist singna hatnabagi kihalakhraba Mumbai da pokpa aiba Salman Rushdie mafam asida pangthokpa literary tharam amada stage ta wangangnaba kakhalakibada thangna thingkhre thangna thingkiba dugi matung mahak surgery tokre hauji mahak ventilator ta leiri masum mamit nama tangnabe Mahakpu thangna thilamliba miyaidu New Jersey dagi masagi sai kungamari suraba hadi matar kawi haiba masak khangmamkhre Western New York da Saukto Kuwa institution ki thoramadu da irai numita mahakpu miyamda saktaknaba amasung wangangnaba stage ta karakhibada naha aduna thangna thinkibani hairiba mafhum adu New York ki Buffalo gi khada kilometer samaga 10 rum lapa khungang gi part ki resort amada lebani Attacker Hadi Matar gi social media gi ahanmigi review amana mahak Shia extremism da nungsiba masum Iran gi Islamic Revolutionary Guard IRGC gi pandam singbu pamjaba oina oli Iran gi Revolutionary Guard aduga Matarga gi marakta hakthengna mari sing leitrabasu Matar gi cell phone messaging app amada 2020 da hatkib Iranians commander Qasem Soleimani gi Amazing investigator singna phangki New York City manakta arts programming pangthokliba Zakdo Kuwa institution aduda Rushdina wa ngangna bokhona khiba Hadi Matana stage adugi mathakta songkhalakhi Attack aduda interviewer Henry Rishi sumakukta sokhi Matarna thaba adu Matem khakta tawkhibani haina police na thaji ado moina mak tungan polam singidama authorities na thibu humagi warrant sing phangna thabak sangsili thawdo mafam aduda backpack ama electronic device sing chuleram khian spali atopa paw madana rakhi punana ba masi unaba lakhiba miyoi flyover telanga gi langna makhuri len thatkhibadagi sikre laibaki kunung asida thokpa awaba thawdo amada rakhi gi damak magi masi gi miyumda lakpagi lambida Biker ama Chinese manja haina mayamna khangnaba glass makup taiba telanga gi langamana magi makhri du lenhatkibadiki sikre haukiba matam dasu asiguma thawdo podong thiba thawdok kya maram thoan khiba glass coated string sing adu English sing ani 13 tigi hauna Delhi da athingba thamkhre adubu madu haujiksu makha tana paksana sijinarakli tha asida Delhi da Makhalasigi langasina thowan bada machine ani suba sibigi thawdungni Nagloi gi
Rajdhani Parktagi Masai Sai Kuntraga Manga Suraba Bipin Kumarna Loni da Lebi Magi Masi Duga Rakshapandan Pangtonava Lakibani Magna Magi Tung the Magi Luina Vinupi Duga Luinana Magi Baitung Duna Lakibada Satri Park Flight over the Maya Toba Telanga Gilangaduna Magi Mangaksam the Pan Kiamasum Kuda Maku Satina Swanki Maduda Maki Nupi Duge Akoi with the Leramba Mui Singaduga Luinana Magi Nupi Duna Mapo Civil Lines the Trauma Center Adu the Pukat Kiamasuma Madu the Tungla the Maxi and Dr. Singaduna Lautoki Police Kimatuna Haksanga the Portsmouth with the Maktakremasum Taudo Tigaleki Tasigi Angan with the Telanga Pirates Hizinava Chinese Sententics Manza Yon with the National Green Tribunal gi athing badu thabak onthok na bagi lokhat pa khongthang singa du khangalak na ba Delhi High Court na City Police ta khankhre Independence Day numit tongan ma thaudok sing de sai ahum ama sumari gi angang ani sikhi badi Delhi government Chinese Manza 2016 da thingki bini hansu paus na makhata na phong dorakli Loishalak po na pong nakham paus di atin ma pau khra ga myam na thamjagi hawalak ri ba na harol sing da marai bak nung sibagi wakalon sesinhan ba mathau tare mege marai bak ning ba thaubu singi numit Patriots Day gi Thoramasi Educational Institute sing amasum local club sing da mauksa gumna paktakna na pangthok tuna hawalak diba na harol sing da maraibak nungsibagi wakalon sensin han mathau tare haina social activist RK Megena phungdokre wafam sing asi Patriots Day Observation Committee Manipur na sinduna atawu singi numit ka mari leinana hisam iyaisam pata leiba birti kendrajit ki khubam da haikal ekatamba gi thoram na saruk yakiba RK Megena phungdokibani RK Megena Makhatana Haki Patriots Day gi Thoramasi 1969 digi ihan han boina Manipura pangthok pahokibani Thoramasi pangthok pahokibagi maruiba pandamde British ki mayokta lal hauduna marebak maramdam gi damak thawaina pontha pikiba thaubusingi thauna maringjel achumbagi damak siba ki daba marebak nungsibagi wakolon amasuma koigi hauna launch adu hagolak diba mirulna tung induna sanabani Hagolak diba na harol sing athabusingi thauna lingjel amasum maraibak maramda nungsibigi ihuladu selhanba mathak tai haina smakna makha takhi thauramadu sarugam oina 1891 British Lanmina Bir Tikendrajit amasum Thangal General Animak Pharaga Phangsi Taunaba Lambi da Purakibagi Matau Tamba Saktam Sing Phawba Thaubusingi Khunguliba Haiba Khongsat amasu Hisam Yaisam Patagi Kawalaisram Silungba Lekai Phawbu Sakhi haina Pawsna Makhatana Phongdorakli Loshila Poina Topa Pawmana Lebas the Miamda Makoi Mokoigi Yumtak the Masu Hungi Piral Yungna be appeal to Wasi Modi Nahanba Prime Minister ni Irani Union Minister Irani Nangasi Lebas Gipuari the Prime Minister na Miamda Makoigi Yum Singi Matak the Masu Hungi Piral Haiganaba appeal to was Narendra Modi Nahanba Nihana claim to create Freedom Fighters Singi Mungmanu Ikai Kumnabu Utpagi, Tauramama the Wangang Laduna Irani Hai, Masu Hungi Piral Yungadavani, Mikiana Makogi Matwai Katkrabani, Prime Minister Narendra Modi gi Matang the Manhai, India gi Puari the Prime Minister Amana Makogi Yums in the Masu Hungi Piral Yungnava Miam the Apple Tobusi, Magna Ahanbani. Irani Nangasigi Thoramasida Freedom Fighter Chandrasekhar Azad ki mitam the Laikatun Ekakumnaki Amaramda Ngasi Lebak Sinmatuna Satakiba Hargar Tiranga gi campaign da Union Minister Sing Yauna BJP gi Lusimba Singna Sarugakre Namid Humni Sumna Satagadaba campaign si India gi Humdraga Mga Subi Independence Day ga Mari Lainana Satagadabani Home Minister Amit Shah na mak ki leifam na national flag yung ki amasu mak ki loina bina masu ohum gi phiral yung gi picture amasu Twitter da thagalaki Union Minister Bhupendra Yadav na Uttar Pradesh ki Baliara satuna Freedom Fighter Situ Pandey gi mafamda laikatuna ikai khumna basu ki party gi lusimbu singsu Prabhat Pheri amasu Telanga rally yauna mafam gyara pangthokna khiba tongan program sing saruyaki BJP के General Secretary Organization BL Santosh na Himachal Pradesh ki Unada Pangthokiba Prabhat Pheri de Sarugaki Defense Minister Rajnath Singhana Jodhpur da Tiranga Rally amada Sarugaki amasum Mughal Singh mayokta akan malanthing satakiba Durga Das Rathore gi mitam ama maikhum hangdoki BJP ki President JP Nadana Mirutta Hargar Tiranga Yatra gi lamthagan haina party sina haidi haina su paus na phongdorakli Ado hausi ko ina di miyam paus matang se lusinjarge masu miyam puna anawabdet ngaminasi and thank you.